January taraga marida nongmaina panbadagi laikhidraba khulngakba Rohit ki mamana hai amata poksaba isana laibaki damak thawai thakibada hena chauthokchaba poeng mamang thagi taraga humdoi gi nungthilda ningthau khongkha khunawdagi mapa macha yauna miyoi mari ko ki militant singna nongmaina kaptu na hat khiba thogdoke nongan bada thogdok thokpham lomda changsin khiba khulngakpa singi manungda yaukhiba thinungai awang laikai dagi masagi chahi kungani thoi khaktamak suriba Pebam Rohit alias Sanagi apokpi Pebam Ongbi Balana amata poksaba isana laibaki damak thawai kathibada hena chauthokchaba poi haina phongdorokle Rohit ki apokpi na makhata na hai me ahum dagi haurakhiba Manipur gi tangdu laita daba thodok singda itatatana ikhoi gi yumlomda khuzai rok sanahi rok phubala chingna chingba mafam singdagi kuki militant singna yamna toina nongmai kapsilakpadagi khunja sing ki duna khulgi nupa naha singna singkhong kayada khul ngaktuna lerakbada isa nupa su yaukibane Mamang thagi taraga humdoida ningthau khongkha khunawdagi micham mari nongmaina kaptuna hatkhiba thogdoktugi nongan bada singkhonglomda changkhiba volunteer singi manungda isanupa Rohit yaukibane adubu anakpa mafam amadagi kaplakhiba nongmai maruna kokta panduna mahak Rajmedi city da laikan ramlaba matung numitugi nongalamdai pung ani rom tarakpada aikhoi pumnamak pu thadoklamlaga chatkibane nongmai maru adu IRB gi kemdagi oigadra natraga kuki militant singna kaplakpa oigadra haiba khangdre Post-mortem examination taukiba doctor dadi yamna nakpa mafamdagi kaplakpa maruna panbani haire thogdok aduda khulngakpa mari sokhe makhoi gi manungda ithai nambol amasung sunu siphai amamam yaukhe thogdok adugi mayokta JSC semduna chief minister da charter of demand sing pisin khe demand sing gi manungda lainga ki maikai dagi mateng pangba central forcing lokthokuna state forcing na mahut sinjinba amasung State Force ki permanent post ama thambiduna singkhong singya sing ngakpi senbiba yauna NRC chanahan ba masung sulok thokpagi demand su yaukhi haire laikhidraba Rohit ki apokpi na makhata na hai ayhaki isa ani khaktane laikhidraba Rohit angang nupa matomta ne maki mathakta machi ama lai adubu mayum pankhre Rohit po ayhak na yamna nungsina sana haina fawba mingau jaduna numit thagumna yengjerakibane makpu mayum makai palanana bagidamak Mapubok Nabachandra nasu yumama saba hobirakhibane adubu mitai gi furupna lanfam asida kari oigani khangdaba phibamda lerakpadage isana furup kanana bagi damak thawai kathibada mama ama oina aduki matik chauthokchaba poi hairakhe masagi chahi marfuga mapan lom surabi Rohit ki mabok Nalinina pause asida hai isu sana yaudravade chak charaktabane adubu lan asina isuna yumda hing lelaktaba phana kuire Isu lakadaba lambida kayarakan na ngaiduna laikhibada khangawduna isu nupa halakpa yauduna aibu ayingba mafamda laiganu haiduna yumda tansinba hek lakhe mahakna thokiba numit adusu aingonda manam namhalamlaga ibok yumda changlo numidang chak chaminase nga chadaba kuire nga tawramu thuna halakani hairamlaga chatkibani haina tamlakhe adubu isu gi thawai yaudar bahakchangdu January 13 RIMS ki Mirel sangdagi postmortem examination tawba loiraduna Puthoraklaga mahaki aroiba mathau mangam pangthokre isugi hakchang adu Minister Govind Das na thaudang pumnamak mana pugani haibadage yanaduna laukhibani adubu isugi sorat yawraklaba fawbada lainga ki maikai dagi mateng amata phangdri haina phongdorokhe